अहानबदा मरुइबा पाउ महैरोय अफबा पुथोक्सी हाइरबदी ओजासिंगना थबक हेक चंगबगा ट्रांसफर पोस्टिंग की वानोंब असि तोकपिरो हाइना एजुकेशन एस की सेक्रेटरी नावरेम प्रवीण हाइख्रे अमदी रिम्स की डायरेक्टर गुरु अरिबम सुनील कुमार शर्मा की ब्रह्मपुर गुरु अरिबम लेकाइद लेबा युमदा सखंगदबसिंगना हैंड ग्रेनेड अमा लंगशिलमले खुरुमजरी ISTV की मणिपुरी पाउ ताबिरिबा पुमनमकपु तराम नोकचरी पाउ संदोकना पिजरी महैरोय अफबा पुथोक्सी हाइरबदी स्कूल एजुकेशन की ओजासिंगना थबक हेक चंगबगा ट्रांसफर पोस्टिंग की वानोंबसी तोकपिरो हाइना एजुकेशन एस की सेक्रेटरी नावरेम प्रवीण फोंदोखरे वाफम असि थासिगी तरेतगी ngasi फाउब नुमित मरीनी चुपना चथरकपा निफु हुमदोइरक सुबा स्टेट लेवल साइंस मैथमेटिक्स अमदी एनवायरनमेंट एग्जीबिशन फॉर चिल्ड्रन लिसिंगनी सुपना कुनगमरी कुनगमंगा लोइसिनबगा लोइनना सरुक यारिबा महैरोइसिंगदा मना मथुम येनबगी थौरमदा फोंदोखिबनी साइंस एंड टेक्नोलॉजी फॉर सस्टेनेबल फ्यूचर हाइबा थीमदा साइंस यूनिट डिपार्टमेंट ऑफ एजुकेशन गवर्नमेंट ऑफ मणिपुर ने सिंधुना रामलाल पॉल हायर सेकेंडरी स्कूल दा पांगथोखिबा थौरम अदुदा एजुकेशन एस की डायरेक्टर NG बोगेंद्र एडिशनल डायरेक्टर स्कूल वैली विशेश्वर खुमुकचम एडिशनल डायरेक्टर स्कूल हिल्स दांगमई मंगलेम सीनियर AO सोराइशम डेविड अमदी ASPD समग्रह शिक्षा सेकेंडरी खुमुकचम रेणुकाना थौरम मपुशिंग ओइखि थौरमगा मरी लेनना लिसिंग अनि सुबना कुनगा मरी दा पांगथोखिबा निफु मरी रक्षुबा साइंस सेमिनार दा मकोंग मथंग ताख्रबा महिरोइ सिंगदा केस प्राइज मोमेंटो अमदी सर्टिफिकेट सिंग यंथोखि कंसोलेशन सिंग अमदी बेस्ट टीचर गाइड सिंगसु सिंदा शेनगी मनासु पीखि मखाताना निफु हुमदोइरक सुबा स्टेट लेवल साइंस मैथमेटिक्स एंड एनवायरनमेंट एग्जीबिशन फॉर चिल्ड्रन लिसिंग अनि सुबना कुनगमरी कुनगमंगा गे तोंगान तोंगान कैटेगरी दा मकोक मथंग तारबा महिरोइ सिंगदा केस प्राइज मोमेंटो अमदी सर्टिफिकेट सिंग यंथोखिबगा लोइनना कंसोलेशन प्राइज सिंग अमदी बेस्ट टीचर गाइड सिंग दा केस अवार्ड सु पीखि सेक्रेटरी प्रवीण मखाताना ट्रांसफर पोस्टिंग की थबक रिक्रूटमेंट हेक तौबगा खरा थाप मफमदा थंबा चही खरा लेरगा खरा नक्शिलक मफमदा अमुक थंबा लोइनना रिटायर तौरमदाइदना युमगी मनाक नकप मफमदा थंबा हाइबा डिपार्टमेंट की ओइबा रूल अमसु लेरिबनी हौजिक महैरोय खरा यामना तमले हाइरिबा TG इबोतोनसना जोनस्टोन अमदी CC स्कूल सिंग असिदा लेरिबा ओजा सिंग असिगी मथक्ता यूटिलाइजेशन सु अमुक याउरिबनी अमरोम दखरा थापतोखिबा डिस्ट्रिक्ट सिंगदना ओजा वाटपगी अवाबा मायोकनरी अदुगा यारिबा मखै ट्रांसफर पोस्टिंग की वाफम असि हाइबिरकनु महांगना मखाताना हाना तमलंबा एजुकेशन सिस्टम अदुना मखोइना तमलिबा सब्जेक्ट अदुदा निंगथीना खंगनबा होनबनी अदुबु NEP लाकपदगिरी वोकेशनल की ओइबा थबकसिंग याउदबा यारक्तबगी असिगुम्बा एक्टिविटी सिंग असि पांगथोकपनी मसिदा याउरिबा महैरोइ सिंग असिना फंगलिबा कानबा असि क्लासरूम दा फंगदबा नते तोंगानबा मसागी इनोवेटिव ओइबा वाखलोन सिंग अदुना सागचरकपनी मसिदा याउरिबा महैरोइ सिंग असि हयेंग तुंग कोइना मियाम दा कानबा पीगदबा पोत्सक सिंग सोइदना पुथोरकपा ओइसनु मखाताना मतुंग तारकपदा हेन चाउबा मफम येंगलगा सिन्नबा होनगनी हाइना महांगना फोंदोखे Manipur amadi Bharat piribi education si reality darkar oiba kaino sidagi top top tammi basida koi life skills adi professional skills pangdam nate pangaga so to the extent we require for development of the countries aduna sigumba school education sina silaga maybe in a small scale sida koi angang sing sida models adagi den atopa experiment mayam am tawre heraga madugi ullaga mayam na display topa in the process angam khaiduna learn tawkiba ozama in madugi in the process guide bigiba idea bigiba mayam si it will never go waste exhibition sida saru yari ba satra yankhai ma sam du moi hayeng wai bhawda sigi kenu se missing legene aduga then to a great extent makoni sida honagi bu tumgi wai bu punsida as a member of the society when he gets matured adni am substantial oiba kenu the contribute or kane ham sei thazai रिम्स की डायरेक्टर प्रोफेसर गुरु अरिबम सुनील कुमार शर्मा की ब्रह्मपुर गुरु अरिबम लेकाइद लेबा युमदा ngarang
Numidang sakhangdabasingna Indian made hand grenade ama langshilamle hairi. Thaudok thokpamdagi phangba pauda bom adugi safety pin aduna yumgi gate ki wang mada leihoraga. Bom aduna yum adugi ahanba mathongi ahangba mafam amada taraga pokhaidana leiramkhibani. Bom adu ngarang numidang pung 9:30 khare helakpa aduwaida langshilamba oirabasu pokhai haudabana maram oiraga ngasi ayuk pung 8 aduwaida yumgi miyoisingna thengnarakpani hairi. Bom langshilamliba mafam aduda Porampar Police Station Forensic Science amadi Bom Disposal Squad ki team laktuna asway engam yaudana laukhatkre. Loinana Nomai Chingchingda dispose tauragani hairi. Panba yabadi lisingani subna kunga humdoigi November tang kunma thoidasu director sigi yumda bom langshilambagi thaudok laikhrabani. Maitei Huyen Lalon Shintam Shanglen Sajal Academy Kurai Ahongpung Branch ki nauna saba shaklen Shangabagi Thauram Universal Friendship Organization na sinduna sobam laikai de leiba SAYC Community Hall Porampata pangthokre. Shangabagi Thauram aduda Wangkhai Academy Constituency ki MLA Thangjong Arun Kumar, Nokphadegi Producer Director Thaudam Ruhini Kumar, Kurai Nandaibamgi Jila Parishad Athokpam Oke na chingbana saru yaki. Thauramga mari leinana MLA Arun Kumar na lamdam ama chaukhatpagi lamda Junction Bamatamda, Ashan Bamit Ying Tamduna Tabak Paikatpagi Tangai Fadabalay, Ngasigi Chaukalaba Kunai Esida, Masagi Lining, Laishon, Fize, Chakcha, Lazadaba, Kunai Adudi, Hingna Shiraba, Miga Pankakni, Aikoigi Ipa Ipu, Ozaguru na Tambiramba, Lining Laishol, Sana Konaba, Fize, Chakchit Adu, Ngasigi Mirol na Ying Hogdabana. Tapna mangtharak labasu Sajal gumba organization ama thorak tuna hairiba ipa ipu singna thambiramba asi manghanba yade haiduna honarakliba asi khunai amade aikhoigi furupki oinadi yamna laibak phabani haina mahakna phongdokhe. Manipur organization mayam lay mayam nuai daba pen daba mayam phongdok nei adu ngasi phawda aina tajabada UFO na kanagum mamadala adu bawa piba nuai to piba karigum mamadang tawraga organization ki thabak thorma pangthor pakanda madugi mami du dei tabu de isa na leijaba isa na ngamjaba contribution mayam piraga tabak thoram mayam sun pamtokpagi mami do yam chawna tai masimangni ei ngakchei haitare ngasigumba sangle nama sangabasi chani ga humpu thoi sure abasta yam gai aikoi yam senai ne koi purupsi thabak am toba kanda yam nama khol thokalli aikoi di karigumba ruba achetpa ma khana je hagadi mai pangkhalani mai pangkhalaga lawa horani masing khana gadrebo apamji Arubara, Hydopaya, Hydopaya, the Braga, Kogi, Kono the Chani with the later Dona, Yam like the open organ Madunahena, Paradobo Mong, the TV, the Karida, discussion award, the Mina Tabaya, with the Mina Tab, the middle of Singo Gito Giva, my young was a putok and a Kanaraga, I koigi, a whole hele. Adumasi aina ngasigi thoram masida chum yengjaba kanda chanigi umpuni thoi sangen sangar buda ngasi buda madugi makhol amata thoktana ngasi gata khangan lise masina takpadi sigumba UFO gi sajal gi di adumba achetpa aronba khanabagi room mama soida leiram gadana haibasi agi thamoida agi wakhalda thajabado ingonda leijaba haitare. Dr. Christian Friedrich Samuel Hanuman gi Chani ga humdra suba mapok kumon kamari leinana pangthokpa World Homeopathy Day Manipur dasu State Ayush Society amadi Directorate of Ayush na sinduna konung mangda leiba maipa hol da pangthokre thauramadu da Ayush ki Director Dr. Akoizam Lokendro EC State Ayush Society Member Secretary Dr. S Bishwanath Ayush ki hanagi Additional Director Dr. M Shamjai 50-bedded integrated Ayush Lamfel Patki Hanagi MS Dr. Salam Usha na chingbana saru yake thauramadu homeopathy de gamari leinana pangthokpa layekpa changdam nabada mato makok mathang takraba singda mana yenthokhe thauram gamari leinana Dr. Akoizam Lokendrana Ayush ki layeng pathap ashi mapung phana chaukhatnanaba akhanaba rules ama lishingani shupna kungamari gi March ta phongkhre nauna phongkhriba rules asi India gi oina ahanbani rules asi thabak ta onthoraktuna Ayush department na miyam da kanaba pinaba punna honaminasi haike. Homeopathy is for healthier future and a natural, safe and effective. Aikoina
फंक्शन चाही खुदिंगी तौरी अदुबु अखोइना मतम पुनमक्ता तौगदबदी अखोइगे मास्टर ना पाम्बिरंबा माना लिखतपिरंबा सिस्टम असिगी थ्रू दा मसिबु दरकार होइबा अखोइगी पब्लिक सी मियोइसिंदा मसिगे कानबदु फंगनबा की एम अतु खक्तदि अइना पामजबसे मदुना अखोइना रिसर्च स्टडी रिसर्च एंड इन्वेस्टिगेशन मयामसी तौबिरगा मास्टर हन्ने मन पुथोपिरंबा सिस्टम असिगी कानबसे प्रजा म्याम खुदिमक्ता फंगनबगी दगाई कदबा दु अखोइगी सिस्टम असिगी मखाल थबक तौबिरिबा डॉक्टर सिंह अमदु पैरामेडिकल समल स्टाफ सिंगी यामना सौबा थौकांग लई हाइना लोगजै Saknairaba iba Chanalu Khoigi Humdra Mangarak Suba Mapok Kumon Thoramka Loinana Mahagna Iramba Wareng Sing Khomjinduna Wahengbam Hemabatina editor Oiduna iba Laichet Longi Wareng Khara Haina Minthon Balarik Ama Manipur Press Club ta Fongkre Mayang Infal Leba Public Library na Shinduna Pangthokiba Thoram Aduda Art and Culture ki Director K Dinamani Chanalu Khoi Art Center ki President Sana Lembi Public Library Mayang Infal ki Vice President and Sundari Amadi Quad Writer Moirang ki President Salam Tombana Thoram Mapushing Oike Rural economy chawkhathange hairabadi agro based industry sing chawkhathanba mathau tai haina Khongnang Thava University ki Director and Dean amadi CEO KHULVI Dr. A Guneshwar Sharma na phongdokre wapham asing ase livelihood business incubation center Khongnang Thava University Khurai Konsam Laikai Imphal East Manipur na shinduna navigating business incubation strategies challenges and opportunities haibasida pangthokpa nomugi oiba khana nainabagi thauramga mari leinana phongdokhibani Khongnang Thava University auditorium da pangthokpa thauram aduda Khongnang Thava University ki Vice Chancellor Professor N Joy Kumar ACSIR CSIR NEIST branch Lamfelpat Imphal Chief Scientist amadi Professor H Bir Kumar College of Food Technology Kau Imphal Dean Professor Ngasepam Iboyaima MSME Technology Center Imphal Deputy Director Dr. Sinam Yoden Tomba Maitei Department of Horticulture and Soil Conservation Manipur Director K Devdatta Sarma amadi Entrepreneur Singna Saruyake Dr. A Guneshwar Sharma Ministry of MSME ki Aspire Scheme gi makhada Rural Based Tauba Agro Industry sing asi chawkhat hananabgi pandam aduga loinana India amadi Manipur asi agriculture da base tauba maramna Agro Based Industry sing asi phagat hananaba Khongnang Thava University na masada entrepreneur amadi farmer sing da thengnariba khudong chadaba lairiba sing khangdok lagwa mateng pangnanabgi pandam da pangthokwa thoram amani Khongnang Thava University na kanna honabadagi pangai da livelihood business incubation center ama athubada hangduna thabak hauragani loinana farmer amadi entrepreneur sing ashigi phibam phagatnanaba makhoigi pothok sing mapangi company singa khutsamnaraga promote tawbada chawna mateng pangba ngamlagani haiki loinana farmer singi resource sing ase hiram ama khakta sizinariba si hiram kayagi product kaya puthoknanaba yamna innovative oibaromda changshinba yabasing adusu punna khangminabagi khudong chaba adu ngasi khananainaba asida yauri haiki अखोई इंडिया की नत्रगना मणिपुर याउना अखोई रूरल की इकोनॉमी से अखोई साखलनगे हाइब तारगदी एग्रो बेस्ड इंडस्ट्री सिंग से अखोई मसी साखलनदब यादे मसी साखलनब होनबदा लम लम सिगी लेजरीबा अखोई की एग्रीकल्चर हॉर्टिकल्चरल और द न्यूट्रिशिकल मेडिसिनल प्लान चिंग सिंग से प्रमोट तोबगा प्रोडक्ट तोबगा मैन्युफैक्चर तोब से मसी चंगी खोनांग थाबे यूनिवर्सिटी सिनसु हाइरिबा डिपार्टमेंट सिंग अमसों अखोई की एंटरप्रेन्योर सिंग फार्मर्स मैम सिंग से कनेक्ट तौरेरगा मखोई की गैप सिंग दो मदु सामननबनी अखोइना एड्रेस तौजगदोरिबा गैप से फाइनेंशियली मोय द प्रॉब्लम लेब्रा अदु अरगदी अखोइना मोय कुमाइना गाइड तौगनी प्रोडक्शन सिंगी रिसोर्सेस सिंग से मरांग काइना लेब्रा हाइरिबा रिसोर्सेस सिंग से मरांग काइना इफेक्टिवली प्रोड्यूस तौबंगम्ब्रा प्रमोट तौबंगम्ब्रा नत्रगना मसी मैन्युफैक्चर तौबंगम्ब्रा हाइबगी पोतुने अखोइना
mayam dai da pijari ba se high riba entrepreneur sing se idea sing makoi gi tongan ba difficulty sing se masi khang ba matung da aikoi na hand holding support natraga na technology natraga na makoi da aikoi na piba ya ba guide sing do madu pina na ba gi platform mani Magun Laiba Hena Faba Education Mahiroi Shingda Panghananaba Pandamda Harvard School na Center for Professional Excellence and Lifelong Learning Christu Jayanti College Bengaluru ga khutsam naduna numit ninigi session nipan thokna chathagadaba school asigi oza singi oiba teacher trainings workshop ngasi dagi Harvard School changanga gi auditorium da hodokre Teacher Development Program on Life Skills Education haiba theme da pangthokpa workshop aduda Harvard School gi Principal Dr. K. Navachandra Vice Principal amadi Oza Singh na saru yakibaga loinana Seasoned Trainer amadi Certified Life Skill Coach Professor Dr. Jonas Richard amasung Christu Jayanti College Bengaluru gi Clinical Psychologist Assistant Professor Bigrat na Resource Person oina wangang ki workshop ki manung channa Self Awareness Creative and Critical Thinking Interpersonal relationships, problem solving and decision making amadi life skill for 21st century educator haiba topic singda khananainaki Harvard School gi Principal Dr. K. Navachandrana School asigi oina chahi kudingi pangthoktuna lakpa workshop asi academic session lising ani shupna kungamanga kunga taruki oina su pangthokpani workshop asigi manungda school asigi oza singda tongan behiram kaya khanghanduna kun mathoi suba chahi cha asida mathau tariba wakhal lawsing adu phanghanna ba pandam thamli haiki magna makhata na teaching learning process ta chap chaba mahi adu phangnana ba Harvard School na tongan ba state singi akhang ahei sing tanaduna amasung mapalam da phawba oza sing thaduna khunai da khwaidigi phaba education piduna lakliba asi tungkoina mahiroi sing na phangnana ba honari haina phongdokhi Self-awareness, creative and critical thinking, interpersonal relationship, problem solving and decision making, life skill for 21st century educators. Sinasingba, haiba topic singasi ekoi workshop sida kanagani 21st century da sing profession na sida haiba technique singsi khangba tangai phade ana khalaga ekoina Bangalore dagi expert ani si ekoina kokjabani medical amasung engineering gi G advance adugi sathada thokpa asi Manipur da akoi school sina ahan bani ariba koina synchro school program haina ma paikhatpasi masi Rajasthan gi kota da leiba resonance jing mathang dana alien ga collaboration torga ariba kano si pangthok sobani Jiribam gi lawmi sing gi lawsing hengkat hanan na ba makhoi gi pothok sing hena puthokna na bagi pandamda Department of Veterinary and Animals Husbandry gi Director R.K. Khogendrajit na luching batim amana district asigi tongan mafam sing da chatuna thoram kya pangthokre hairi Hillgard Community Hall da pangthoki ba department ki tongan ba scheme sing gi matang da khanana ba thoram da Joint Director L. Arun Kumar Deputy Director L. Gojen H. Usarani amasung Jila Parishad Jiribam Mutum Binasu saruyaki tongan ba resource person sing na topic kya da wangangki Feshok na Manipur lainga ki makhada leiba mahi masingga mari leinabada thabak ani tawramba miyoy singi mathagta amuk hanna akan mamiyeng changsilagani hairi Federal Students Organization Kanglaipak Feshok ki Secretary Publicity T Sadanand gi cherol amana niyom gi wangmada kanagumba miyoy singna sangalaire haibagi athoi napal kaduna lainga ki thabak ani tawramba singbu Feshok na hawki bachahi khara asida leipak miyam da masak maming taktuna khanghallaga tawramliba thabak adu dagi amuk lokthokpagi thabak changsilakpa sida leipak miyamna feshok ta mating pangbiu hairi laipak thibadi thabak lokthokraba miyoy singna ngammi matagum achau asang singi mating lauraga adumak thabak ani tauni khaliba amasung feshok na warning pikraba singna hojik phawba thabak tagi pothadriba sing gi mathakta aheng bamiyeng changshinduna warak nabagi sem saba pumnamak loire hiramasiga mari leinana feshok ki maikei dagi Manipur gi governor Manipur University ki Vice Chancellor, Director College Development Council Manipur University, Directorate of Education School amasung College ki Director amadi Commissioner na chingba singda loisang singda aiba cherol piduna action laukhatpina ba wakat kre thabak ani tawriba singna
ngallingaida isha ishana yana surrender tawbihau natrabadi lamhenduna adumak shanga leirabani haiduna adumak thaba ani tawrabadi feshokna thengnarabadi mari leinaba authority ga khussamnaraga paikhatlakpa thabak thoramda masa masana yagadabani haina feshokna chekshin warol thamlakli pauge marakthana tembre amatang lauzari honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. This World Health Day, prioritize your health with Seizure Hospitals. Join our free ENT camp from April 7 to 12 at Seizure Urban OPD, Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matung amuka hana taram nokchari makha taba pauda sinmishing da chokthaba hanthalaga thabak hena khumang chawshinaba Istv innovation gi ahanba pilot project oina puthokpa wearable exosuits kanglei bag X launch tawgi thoram amang ase Imphal gi bir tikendra ji international airport ki conference hall da pangthokre thoram adu da Manipur lenga ki additional chief secretary Anuraj Bajpai DC Imphal West Mayang Lambam Rajkumar Taruk Suba Indian Reserve Battalion ki commandant Dr Sarangthem Ibomcha Istv Innovations ki investor Rajkumar Shomiona athoi bamitung lensing oina sarukya ki Istv Innovations ki co-founder amasung chief operating officer Ronak Oinamna Istv Innovation Manipur da base tauba tech startup amani company asina sinmishing na thabak shubada khwang naba hanta halaga thabak shubagi changda physical demand henkat halaga productivity henkat hanbada mating oinanaba kanglei bag X haina mingtholaga wearable exosuit ashi puthokpani product ashi supnatagi kilogram 400 khakta lumba oibana sizinabada yamna line sizinaba yahalli product ashi gumba company kharada sizinaragashu airport ki oinadi Imphal International Airport ta sizinaba asina ahanbani pilot run oina trial basis ta airport ta arumba thangkatba sinmishing na sizinagani makhoidagi feedback lauraga hena afaba maongda shemlaga logistic warehousing manufacturer sing airport ground operations sing da shu sizinaba yanaba semgani product ashigi banding amasung load lifting ga mari leinaba thabak sing na maram oiduna khwang naba hantha halaga long term injuries tagi ngak thoknaba shu maru oiba pandamni miyam na pirakwa feedback lokshilaba matung thani gi matung da commercial oihangani haina phongdoke supports anywhere used to wear khwang u sisna bazaga haidar khoina pot thang pa boy ran chaga khwang kondara leba bazaga boy anywhere yare adu akhoina testing hoina hauja basina airport kuma dagi khar organize oi belai bazaga sida hauba kari na ham tam sa khon subjective feedback lak pase akhoida adu feedback to lang tung da nungai bu haidar so khoina changes to ra kan da adumaina betterment tawna ba haidar ko pratige adumaina khanja bani adu in 2 months da khoina sigi feedback ma'am se khomjala kan fix ra kan da akhoi se mazana commercialize storation da mai khanna akhoi ge ne hojik sajari se india ge ne like this oi Exhaust the high category 700 grams ꯈꯛ ꯂꯨꯝꯃꯦ ꯑꯩꯈꯣꯏ ꯀꯣꯝꯂꯥ ꯑꯃꯁꯨꯡ ꯃꯔꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯂꯨꯝꯃꯤꯁꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯁꯦ ꯃꯍꯤꯟꯗ꯭ꯔꯥ ꯒꯥꯔꯤ ꯁꯥꯐꯝꯗ ꯁꯤꯖꯤꯟꯅꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤꯒꯤꯁꯨ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯂꯩꯖꯔꯦ ꯗꯦꯃꯣ ꯇꯧꯒꯦꯅ ꯑꯣꯔꯗꯔ ꯂꯩꯖꯔꯦ ꯕꯠ ꯏꯌꯥꯔꯄꯣꯔꯠꯀꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯏꯟꯗꯤꯌꯥꯗ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯩ ꯍꯧꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯕ ꯃꯣꯃꯦꯟ ꯍꯥꯏꯇꯥꯔꯦ ꯁꯔꯄꯦꯠ ꯖꯦꯄꯤ ꯃꯤꯀꯩꯁꯤꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ Luching production gi anova production sana latam gi yaifa thoni thoram utra sanglenda pangthokre kunung mamangda leiba utra sanglenda angom ningthau amasung el sujakanta na thoram gi athoiba mithung lengsing oiduna pangthokiba yaifa thoram aduda nauna puthokadoriba Manipuri film sana latam gi production team crew member amadi cast tawgadoriba sing saru yakhi Sana Latam haina mingthon ba film ashida nupagi man role da DK Kuntrakpam Roman Nauroibam nupigi man role da Ningthaujam Sai Mario Yumnam Ivema Maria Oinam camera da Leishemba Koijam na oigani hairi
Huina santokpa lainadagi ngakthoknanabagi pandamda District Veterinary Officer gi mityeng makhada Bishnupur District ki tongan mafamsingda leptana chatharakpa anti-rabies vaccination gi thoram ngasisu lepa leitana makhatana chathari. District Veterinary Office Bishnupur amadi Kainau Thongkha Youth Club KYC ga puna khusamnaduna Kainau Thongkha dangasi anti-rabies vaccination gi thoram pangthokre. Ayuk anganbadagi hauduna Veterinary Department ki staff mangaga loinana KYC ki members singa loinana pangthokiba vaccination program aduda hui amadi haudong punna chama henna hida kapthokhi makha tanasu matam gi sha sanda santorak palaina singsu hida kapthoknaba KYC na Veterinary Department ka tanaraga honagani hairi. Yelhau mi oina hingminnari bai khoi gi furup ki yelhau masana sing na thai narakpana hingminnari ba sing tokhai tahannaba maram ama oirakpani haina Moirang Eshi gi MLA Thongam Shanti na fongdokre KK Moirang Kanglairol kanba lupna hanta ka ahumlak subu oina sinba Moirang pana mukna kangjai changdamnabagi thoram ama Moirang chenglei lampak ta pangthokpa thoramda Thongam Shanti na wafamasi fongdokibani Moirang Kanglairol gi warida khamba amadi nongban anigi matamdagi khunthak pana amadi khunka pana haina nakalani thokna khaidoktuna chahi khudingi sajibugi tarani 20 panba numita pangthoklamba haina thajanabigi matung ina mangsilaklaba masana sibu yokhatnabagi wakhalon ga loinana KK Moirang Kanglairol kanba lupna sinduna Manipur State Mukna Kangjai Association gi matenga loinana sangdamnaba asi pangthokpani khunthak amadi khunka pana anigi mukna kangjai sanaba aduda KK Moirang Kanglairol kanbalup ki advisor Philem Mangilal, Manipur University of Culture ki Vice Chancellor Professor Paunam Gunindro, Federation of Haumi ki President Sapam Jadumani, Salai kanbalup Manipur ki Chairman Laichonjam Gopal, Lamlang Hupi Chothe ki Chief Thau Jatra Chothe, Amai Piva Apunlup Kanglaipa ki advisor Angomcha Maino, Amadi Department of Maths Manipur University ki Associate Professor Kumam Anthony amadi atai masaknai ba mioi kiana saruk yakhe Sanakiba mukna kangjai gi match adu nongban gi pana khunka pana na panjan nipal chanduna mai pakhe khambagi pana khunthak pana na panjan taret chanduna runners up takhe winner amadi runners up team da thoram mapu singna running trophy ga loinana cash pricing piduna puning thogatke thoram gi saru amo ina tongan wa lam sing dagi thoidok hendokna miyam gi damak thoram kaya da saru yari ba miyoi manga maru oina Kabui Union Manipur gi President Dr. Hera Kabui Federation of Haumui gi President Sapamcha Jadumani Maringmai Makuning Kabui Sana Tampha Rajkumari amadi Ibudau Thangjing Moirang Laipungi Maivi Khabi Lailen Hanpi Konjing Bomongbi Chingkhong Leida Lup ki Maike de certificate piduna ikai khumna utke Thauram ga mari leinana MLA Thongam Santi na makha taraduna Yelhau masana ma oiriba mukna asida natana aikhoi gi nat amadi chanabiga mari leinaba maru oina Moirang Kanglairol ga mari leinariba sing yokhatnaba lengak ta takshinnabada mahaki achoba thodang logani Moirang Kanglairol da khamba amadi nongban ani asina aseng mukna kangjai shanarami hairiba kangjai bung semgatpa loisilakadaure olak pachahi dagi kangjai bung asida state ki thakta masana asi pangthoknaba honaragani masida miyamna su mating pangbiu haike सही लगी अकोई मुना कंजई से पाई पुना थंबियो बादो परी पुरी अकोई बया कंगलेबो दगी लोई रगा लाबा अदु महौर को बोइबा कंजई बुंगदुदा नसी मुना कंजई से आई सोइदा लोकी मदुदै दो मुना कंजई से धनगनी हेबसे आई मिया थाजो थंगजरी Federation of Haumi ki President Sapamcha Jadumani na ngashidi mapaldagi changshilakpa mito miyancha kayana malemda pikpa furup ama oiriba Manipur gi yelhaumi shingi oiba aikhoi gi leisariba puwari ga sago naraba mafam kaya makhoina tapna khudum chanshilakna ba honaragli masidagi aikhoi kanjana ba honaminaba mathautai aikhoi gi inat aikhoi gi culture amadi aikhoi gi puwari na mutkhra matamda yelhaumi aikhoi shu mathana ta muchakigani hairi Mungna kangjai malem sing thungna khangananaba moyang kanglairom da sakonaraba mungna kangjai muttanaba honaba habisi moyang maigi gisu atau achoba thodamani moyang gi puari na mang khagadi iramdam Manipur gi puari su mang khigani akoi punna kanmiram thoi haibo Manipur University of Culture ki Vice Chancellor Professor Paunam Gunindro na
ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯌꯦꯜꯍꯧ ꯃꯁꯥꯟꯅ ꯑꯃꯗꯤ ꯄꯣꯠꯁꯛꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯔꯨꯕꯅ ꯑꯗꯨꯒꯨꯝꯕ ꯌꯦꯜꯍꯧ ꯃꯁꯥꯟꯅ ꯀꯌꯥ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯌꯥꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯔꯛꯂꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡꯂꯕ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯎꯕ ꯐꯪꯗꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯊꯝꯐꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯥꯟꯅ ꯑꯁꯤꯁꯨ ꯅꯣꯡꯃꯗꯤ ꯃꯤꯇꯣꯞꯅ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝ ꯁꯤꯒꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯒꯦꯝꯅꯤ ꯍꯥꯏꯕꯗꯣ ꯃꯥꯂꯦꯝꯅ ꯈꯪꯅꯩꯕ ꯑꯁꯤꯒꯨꯝꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯀꯜꯍꯧꯅꯕ ꯃꯌꯥꯝ ꯆꯤꯡꯁꯤꯟꯃꯤꯟꯅꯒ ꯂꯦꯞꯄ ꯑꯃ ꯆꯪꯏ ꯑꯍꯟꯊꯦꯝ ꯁꯥꯒꯩ ꯑꯄꯣꯛꯄ ꯁꯪꯂꯦꯟ ꯊꯧꯕꯥꯜ ꯈꯦꯛꯃꯟꯗ ꯉꯔꯥꯡ ꯁꯪꯒꯥꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯟꯊꯦꯝ ꯁꯥꯒꯩ ꯑꯄꯣꯛꯄ ꯐꯥꯎꯟꯗꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯅ ꯃꯅꯥ ꯑꯣꯏꯕ ꯕꯦꯇꯔꯤꯌꯟ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯁꯦꯅꯥꯄꯇꯤ ꯑꯦꯁꯇ꯭ꯔꯣ ꯇꯔꯐ ꯒ꯭ꯔꯥꯎꯟꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯨꯟꯅ ꯇꯤꯝ 12ꯅ ꯁꯔꯨꯛ ꯌꯥꯕ ꯑꯍꯥꯟꯕ ꯄꯥꯎꯃꯩ VF ꯇꯣꯔꯅꯥꯃꯦꯟ ꯑꯗꯨꯒꯤ ꯐꯥꯏꯅꯦꯜꯗ ꯈ꯭ꯌꯣꯆꯤꯅ ꯔꯦꯟꯖ ꯔꯣꯚꯔ VFCꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤ ꯇꯣꯔꯅꯥꯃꯦꯟ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯀꯔꯣꯡ ACꯒꯤ MLA ꯈꯨꯃꯣꯁꯥ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯕꯦꯇꯔꯤꯌꯟ ꯐꯨꯠꯕꯣल एसोसिएशन की प्रेसिडेंट BH अलेक्जेंडर मरुओइब मियोइसिंग ओइना सरुक याखी थौरमगा मरी लेनना MLA खुमोसाना हौगलकलिबा तुंगी सानरोइसिंगना फिदम नफम ओइननबगिदमक ngasiगी veteran सानरोइसिंगना अफबा लमचत अमदी अफबा सानबगी लंबी ताकलंबा चंगी सानबा हाइबसी मियोइबगी पुंसिदा यामना मरुओइबदा नतना पुंस्तिलगा थबक तौबगी फजबा पाउजेल अमसु पुरिबनी हौगलकलिबा नहासिंगना निंगथीना सानदुना अफबा तुंगलमचत अमा सेमलमनबा होनसी हाइखी लोइसलकपदा मरुओइबा पाउसिंग अमुक हना पिजरी महैरोय अफबा पुथोक्सी हाइरबदी ओजासिंगना थबक हेक चंगबगा ट्रांसफर पोस्टिंग की वानोंबा से तोकपिरो हाइना एजुकेशन एस की सेक्रेटरी नावरेम प्रवीण ना हाइक्रे अमदी रिम्स की डायरेक्टर गुरु अरिबम सुनील कुमार शर्मा की ब्रह्मपुर गुरु अरिबम लेकाइद लेबा युमदा सकंगदबसिंगना हैंड ग्रेनेड अमा लंगसिलमले हौजिक फाउगी ना Istv ना पिजबा मणिपुरी पाव मतंग से लोशिंजरी मिडिंग ताबिरिबा पुमनमकपु अमुक हना खुरुमजरी।